ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ MLA ꯇꯔꯥ ꯍꯧꯖꯤꯛꯁꯨ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯃꯣꯡꯖꯝ ꯈꯨꯜ ꯇꯝꯅ ꯀꯨꯝꯊꯔꯛꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯇꯥꯟꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯉꯁꯤꯁꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝ 16 ꯍꯦꯟꯕꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯇꯣꯔꯕꯨꯡ ꯁꯥꯕꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯨꯗ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯁꯤꯡꯅ ꯁꯛꯇꯤꯃꯥꯟ ꯒꯥꯔꯤ 2 ꯃꯩ ꯊꯥꯔꯝꯂꯦ꯫ ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯇꯦꯛꯊꯥꯈ꯭ꯔꯦ꯫ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯁꯅꯔꯤꯁ, ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯑꯃꯗꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯁꯔꯀꯥꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯥꯞꯁ ꯂꯩꯈꯤꯕꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯒꯤꯗꯃꯛ ꯁꯔꯀꯥꯔꯗ ꯇꯥꯏꯅꯕꯤꯌꯨ, ꯖꯥꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯥꯏꯁꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯅ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ 2019ꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯇꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛꯄ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯝꯞꯇ ꯀꯟꯐꯥꯏꯟ ꯇꯧꯅꯕ ꯊꯕꯛ ꯀꯟꯅ ꯂꯧꯈꯠꯂꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯨꯀꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯅꯕ ꯃꯤꯁꯅꯔꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯕꯨ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯒꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯑꯃꯒꯤ ꯅꯨꯃꯤꯠ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯑꯦꯒꯦꯟꯁꯇ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ, ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯒꯦ? ꯗꯦꯜꯂꯤꯗ, ꯃꯤꯖꯣꯔꯥꯝꯗ, ꯒꯨꯋꯥꯍꯥꯇꯤꯗ ꯆꯦꯜꯂꯒ ꯂꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯅꯣ? ꯃꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯤꯁꯅꯔꯤ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯄꯣꯔꯛꯑꯒ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯁꯦꯇꯜ ꯇꯧꯕ ꯃꯐꯝꯗ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ, ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯂꯝꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯔꯦꯗꯒꯤ ꯊꯣꯛꯂꯛꯄꯁꯤ ꯏꯪꯅ ꯐꯖꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯇꯤꯝ ꯑꯃ ꯁꯦꯝꯃꯒ ꯆꯠꯂꯒ ꯃꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯄꯣꯔꯛꯑꯒ ꯁꯦꯐ ꯑꯣꯏꯕ ꯖꯒꯥꯗ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯜꯂꯥꯡꯒ ꯊꯝꯕ, ꯃꯄꯥꯟꯗ ꯂꯩꯍꯟꯕ, ꯃꯤꯖꯣꯔꯥꯝꯗ ꯂꯩꯍꯜꯂꯤ ꯍꯥꯏꯕ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯣꯅꯔꯦꯕꯜ MLA ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯁꯤ ꯍꯣꯠꯅꯔꯦꯅ ꯈꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯁꯤꯗ ꯄꯣꯔꯛꯑꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯅꯔꯤꯁ, ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯑꯃꯗꯤ CSOꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ MLA 10 ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ fongdoki. Why not? Why not? They are a part of our family. You see, Manipur is a very, unique state. We're small, but we're having 34, 35 recognized tribes, including Kukis.
We're all brother and sister. We're very, unfortunate and sad about the incident which has taken place. Now I'm appealing to all the people of the state. Just let us try to bring back the normalcy and let us try to live together. No, we are sending many missionaries through government, through civil societies to talk each other and to bring together. Ngasigi Tharamadu Minister T.S. Biswajitna Tharamapu Oiki, Ministers, MLA, Amadi, Manipur Sarkar, Amadi, Police ki Matak Thongba, Officer Kayaso Tharam Aduda Saruyaki, Lorena, Apunbagi Oiba Anti-Terrorism Pledge, Ama CM na Administer Tauduna Lominaki, Amadi Sri Val Mukunda Dev, Government Music College ki artist sing na Levak Ningba Isai Ani Kudol Tamki. Ngarang numidang pung 13 makhairom taba matamda Hingang Police Station gi manung chanba thamna pokpi amadi Mongzam gi mamang thangba jingthak tagi koki oikani haina chungnaba khulai paiba miyoi sing kumtharakpa ubadagi mafam adabu ngak seliba commando gi kangbuna nongmai round kaya kaptuna kuki khulai paiba sing adu tankhre hari mafam adugi khunja Mongzam Maning Kulgi Chingkongda Nona Maitegi Yum Kara Kundaduna Lay, Numit Karani Gimamada Kul Adu Tamna Jingtaktagi no make up Tarakibagi Todok Tokpadagi, Kunja Singmi Painaba, Pogna Duna Kunja Nupa Singna Punsinduna Mamang Haptadagi Kul Adubo, Ngak Senbagi Tabak Jata Duna Laki, Ngarang Numidang Jingtaktagi Torchlight Kablaka Mui Kaya. Chatpa Kunja Singna Ubadagi Kul Adubu Ngak Riba Kamandugi Kangbuga Kunja Singna Pau Piki Lunina Kunja Singna Kangsi Kingduna Kulgi Miambusu Koktoki Nongyai Matung Pung Taranitoy Minute Tararom Tarakpa Matamda Jingtaktagi Nomai Round Kara Kaptarakpadagi Kamandogi Kangbu Nasu Nomai Kaptuna Jingdagi Kumtarakiba Kuki Oigini Haina Jingnaba Kulai Paiba Sing Adu Tankibani Hari Taudok Adu Tokraba Matung Matam Ika Kanadana AR gi Ahenba Force Sing Suma from Aduda Jangsilakpaga Lunina Hauzik Kul Adubu Ngakpagi Tabak Chatari Hari. Government of India amadi Government of Manipur gi mafam da tongan ba Davi Singh Tanduna Kokomi gi liching makada ngasi so tampaki mafam tarataruk hen bada miyam na khongjang sangsin ba leptri ngasi fam ki ba wakat mi fam liba mafam singda Kokomi gi thomi singna miyam go watana duna makha satarakada ba khongjang gi matang da su khanane naki wakat mi fam singadu da Manipur gi saktam kai ba yaroi long live Manipur Bharat Sarkar na su gi agreement handok piu aikhoi santi pami su taunari ba lalhobana micham da attack Taurakpada security force na tumina leiba yaningde haibana chingba kholau kaya lauki Ramadagi sangapa kuki dalawa singna aikoi Manipur si ani thunga thugaina na ba Manipur si da drakki makul chana na konar pa singasi yaningda batuna makul mayokta ikoi danga si pamjabani Uripo Gopalazi Lerak Machinda Fom ki wakan mi fom adu da yariba miyoi amana fongdorakpada suda lairiba kuki lalhoba singna loizing loya da lairiba maitei taba mafam singda khut tharakpa asi haksana lawi Manipur lengak na hozik faba makoi ki matakda sugi ground rule thugai bagi action lawda basi laibak thibani mitop na mapu oiba yaroi haiba wafam fongdoki Jadi kuki lalauba singna akwai maitai praja sing oli basi akwai suya yaninte yam atu bata sarkar na masi yam na pubiro hauji makwai di lepa leite su thamna kari moina akwai gi lai attempt tawribna yum mai thari hauji yum mai thagi tabadi phare amu hanjigi santi loraga thagi singde karai le join hauji sine ba ya pobe angang lai tamde hauji lai ri haitraba angang society de sidene sanbanga dabani covid-19 na mo maghale adigi matai da hauji amo Sigi Iran sina mo buat ki matam dadi sala pola tau na anyhow buat ka na tau ki ba sala asing masing do langmi sala tu puthok piro haujiki leba kan view sini emile tarana mizoram na sian ga yang khai ke do ri ge ba yang khai amani ka tingi ma kon tare ate ke do ri ge ba Loidang Kuno Lamlong Ahum Fang pada fam ki bawakan mi fam adu da yari banupi amana fongdorak pada kangluf ki lan asina maike asom da su akiba kaya pokhale thangnaba singda leiba kulai pa ba miyo kaya na sasan sing fakiba nomai kaplak tuna siraga leiba kaya yauri matam amada hekta
landarakpa yabagi akiba lei maram asina ahenba security force thazilakuna irang asi loishinbina balenga ki puni chingchilakli. The Welfare Club Moirangkhom Saugaizam Leirakna Sinduna Moirangkhom dasu wakan mifam chataki uripok sinam laikai singzamai thongkhong amadi nungsaba Club na Sinduna Kwakaitel Haino Khongnembi dasu maikei adongi nupi oibi singna wakan mifam chataki baga loinena kholau sing lauki nungsaba Club na Sinduna Kwakaitel Haino Khongnembi da sataki ba wakat khongzang aduda saruya kibi mera baibi gimute amanna su hauzik oriba wathok asigi matangda wafam kaya su phongdoki. Hꯧji kuki la loba singna akwegi metai praja sing oli basi akwai suya yaninte yam atuba da sarkana masi yamna ba pubirau hauji makwai di lepa leite su thama thamna kari moina akwegi lai attempt tawribna yum mai thari hauji yum mai thagi tabadi phare amu hanjingi santi loraga thagi using de karai le join hauji sine ba ya bobe angang lai tamde hauji lai haikraba angang society de sidene sanbanga dabani covid-19 namuk makhale adik matai da hauji amo Sigi Iran sina mo buat ki matam dadi salak polak tau nai anyhow buat kad lama tau ki ba salak asing masing do lami salak tu puthok piro haujiti leba kan view sini emile tarana mizoram na sian ga yang khai ke dori ge ba yang khai amani ka tini ma khon tare ate ke dori ge ba Thokliba irang asina maram orga paliba lengak asina internet thingzin khibadagi mapalamgi company singda internet ki khutangda thabak toriba lamdam asigi naha oiba sing thabak tatpa fawa yauri hari wafam asing asi major kulda leiba press club ta paumi singa unaba amada all Manipur remote working professional gi spokesperson marangthem sudakarna phongdokibani mak na hai ki internet thingziliba asi social media singda pamdaba post kaya thagalak kani haibagi ni haiba khangi adubu internet ki khudangda thabak tawzari ba singi khanbiraga internet thingzin bagi mahuta social media site asibo block tobiyu Manipur lengakta mapan tangdana mapalam gi company singda thabak tawraga yum puri bani nimitara mangani thabak lakpana maram oiraga thabak lauthoraqpa fawa yaunare masidana tana lamdama sida internet toina thingzin bana maram oiraga Manipur dagi lakpa IT professional da leiriba haitoi singtoiraba naha singasina thabak tawzage haibada thabak fangloi dabagi maram chauna leire Karigumba internet na maram orga thavak asi lauthoraqpa tarabadi Manipur lengana karamba thaurang lokhatpigani hiram asiga mari ledena home gi chief secretary amadi commissioner da haukiba megi tarik 18 da iba cherol amasu pisin kiba leire adubu thabak oina ontok piraktri haiki akoina government gi ikul akoi government na tabi government gi akoina government na akoi pirak tawa internet kai yam ta pi da no habi maram se khoi khanje maram di kai no social media da pagi nahasingna post tagalakwa ma taw mayam to thingna na bedang to pirok ben to ben ha ko khanje adubu pagi government gi expert yam lei IT professional gi ba adagi technical da yam equation for ba yam lei hai ba singna sina pagi nasagi social media se block to ba yai adagi apagi public VPN ju apagi internet service providers ni thingbu yai sigi hai ba technical line thing asi apoi yengsin birakanda apoi thabak sujari ba chinau thing gi khanbiraga asagi internet service thangbiga khadona kai da bra haina kuna point number 2 da thumjaban Nisaga sagonarambadagi nisadagi laptop pangamdraba amadi laptop hannaba relief camp ta ladiba mioi sing makoina hek fatrifawa United Rehabilitation Center URC Manipur na lemna la ingani wafama singa si major kulda leiba press club ta pangtokpa paumi singo naba amada center asigi president maisnam puspakanta na phongtokibani mag namaka taradun hai thokliba irang asina maram oiraga lekai lekai da ladiba nisa chaba amadi relief camp sing da ladiba nisaga sagonaba sing nisa phanglaktaba amadi mamal wangkal lakpana chaba ngamnaba honnabada awaba oirakpa sathok sasinda khudong thiba nanglakpa kaya sing asidagi kalhaunaba lekai club CSO amadi imungi mioi singa United Rehabilitation Center URC Manipur amadi naknaba singda pau pibi haiki UKM da leramba isa ga sabunaba singudi URC na lemna magi tharatiba matamo koi lain janbi kudu sabu bisegena masi placement sigi padan Tanjala untuk sebelum maka tarapuina hasil lekai da hana cara cara da leba bisa cari bah bisa cari singsi bisa sih panggana bohona pada
바이고 바이고 사실 땅클럽과 많이 방대하게 스카시티 내려가 어느 먹고 먹는게 아무도 섞고 맞다면서 아와 소리라고 그러가 이사시 사이로 미싱스는디 장로 아무 자가니 맞으려 장로 남이 하이웨이 어떤 거 와서도 계속 한다는 상태로 우리기 안 오피셜 월에서 그런 아시아마이도 일단 미스마가 머리 내는 거니까 그 바우다제 마카타나 지금은 중독성이 톡되나봐 레카이 클럽싱 오르가나이제이션싱나 아이디 레카이다 자가다 내리고 아주 비사 방법 없는 진행하고 이러거든 마기 문문기 비범싱도 연재라가 아고 이거라시나 가다와 함께 방법 없는 게 하고도 따라져라가 라이브이 프로그램을 비세게 통제하니 ngasi malemgi atai mafam singda pangtuknabagum Manipur Network of People MNP Plus na so senduna yaskol hiru hanba laikai da leiba MNP Plus ke office da pangtokre spread love and solidarity to build stronger community haiba team da pangtokiba thoram adugi sarkama oina Manipur Network of People MNP Plus ke maike digi hojik HIV AIDS ka sagon naduna leiba singi mafam da pungning wakat ki oiba thongna pi khre hari Kanglo masengi marakta amana amabu ngakminnaduna Manipur kaiba yadi aikhoi ima amatagi machani haiba wakhalonda amata oina khunda laita minana ba khonasi haina All Manipur Democratic Women Association AMDWA gi secretary Ayekpam Asavala Devi na haikre ngasi Manipur Press Club ta pangthokiba paugi mifam amada Asabala Devi na hai Haukiba megi tang ahumda haurakhiba Kanglof ki irang na Manipur da khunda minariba Kanglof singi marakta thokaningdaba thodok asina maram oiduna leikidraba thawai sing asokapan nangkraba sing amade mayum makai mai thadokraba singbut tumna mai thadokraba singi mafamda All Manipur Democratic Association AMDWA gi maikedigi awaba saruk yari hauzik maikai kayadagi singsep tharakliba asibu ekhoina lantheng minasi haiki Hujik oiriba kangpi irang asi athuba matamda loishin biduna tangdu laitaba ingtapa Manipurama ohenna ba honabiu haiduna appeal tawjari masida natana ikoigi relief camp singda lairiba ahan sing masagi laina leijabasing miron binupi sing ikoigi maning kumni binupi sing butongan ba haksin ki khudong jaba du supina biu hidana sida natana shuai kogi nomagi shuraga sariba sinni mayama mashulairi makoina sudra gadi kamai tawgadagi haiba makoigi awaba sibukba makoigi tonganba sinpham mama simiduna senthok lainaba hotnahan biu haida Ngarang nungtil pung ahum lom taba matamda torbung saban mamang leikai da khulai matik chana paiba suda leiba kuki khulai paiba sing oigni haina chingnaba singna yumga samnaba garage amada khamduna thamba saktiman gari ani mai tharambadagi tumna chakre thodok adu thokle habagi pau hek phangbaga khul adubu ngak seliba commando gi kangbu sangsinbadagi mai chakpa horamlaba yum adu kanbangam kre nakal amaromda CRPF amadi Assam Rifles ke kangbuna ngak selima mafam aduda na nungtil su kuki khulai paiba singna yum khara sumai thakiba leikre hari Tha asigi ahumdagi thokiba Kanglof ki oiba irang na maram orga Churchandpur district ki manung chenba Khumu Zamba maite lekai gi yum sing aduda namna khundariba kuki singna mai thaba amadi thugaibagi thabak chatharakpadagi mafam aduda leiba ngamdaduna khunja sing lanjain nakraba matung haujiksu mafam adugi kuki singna mai thakre amadi thugaikraba yum singdagi lehoba potchai sing lut tawagi thabak chathari hari pau asina hai tha asigi tarani thoidagi Churchandpur da khundariba kuki singna lanjain nakraba maitai khul sing da changduna lehoba potchai sing lut tawduna gari mapota haptuna puba amadi JCB amadi excavator sing sizinaduna yum saramliba mafam sing temthoktuna lamloksinbagi thabak chathari hari adum oinamak mafam adubu ngak senduna leiba Central Force sing amadi district administration gi maikidigi thawang adu chatharappa matamda karigumba athingba amata piba su leite hari ngasi se koina pukau alukta kau pun bagi ba koi lanjen badagi yunda kran jina gale ho mayam sigi apun ba protest mi pum ma ko panguk zawani masigi maroi ba maramde ekoi hojik se koi khunggang sai da lei ba ayam ran nomi sin ngak tani masi lanjen na koi ki kenos da mari mata sing mari dan ra to ba zaga adi relief camp da lei ba mayam sing asi
ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯕꯒꯤ ꯍꯧꯔꯛꯄ ꯃꯔꯝꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯒꯗꯧꯕ ꯃꯔꯝꯅ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯟꯖꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯁꯤꯟꯕꯤꯅꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯍꯟꯖꯤꯟꯅꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯨꯀꯤ अंडरग्राउंड अखोई हौजिक सस्पेंशन ऑपरेशन तौरब कुकी अंडरग्राउंड सिंगी मखोई मथक्ता अखोई इंडिया की पैरामिलिट्री फोर्स सिंगना करिगुम मोंग अमतगी ऑपरेशन जथब ngamdaba no maru mo kapa ngamdaba masina मखोई बु laksan ngamdre मखोई दिंग केम दा थम ngamdre अखोइना लाजेन रिवर्सी मखोइना अखोई अटैक तौबगिनी मरम मदुना हाई बक कुकी अंडरग्राउंड सिंगी अखोई सु एग्रीमेंट असि एक्सटेंड तौबिगनो मसी लेपियु अदुगा मखोई मथक्ता ऑपरेशन तौबिनगा अखोई की प्रजा सिंगा अदगा कुकी अंडरग्राउंड सिंग सिका लाथेंगनिबसे मतेंग पांगिबसिदैदा अखोइना अहेबा पोस्ट थमनिगे अहेबा पोस्ट थमबिरगा अखोइना हानिगे पुचिदा मो हंजनबगिदमक्ता अखोइना मयामना मतेंग पांबियु खुंगम लेकाइदा लैरिबा खुंगम लेकाइ बुकनबियु सिंगिया अखोइगी लुजिंग मयादा लैबा अखोइजे ओसितबनि मखोइना तसेना अखोइगी मितैगी ओइबा इसिंग इपा इपुगे अखोइगी हानिगे थौना लुजेन कनाइदा चखरे इसा इसागी थौना इरेंजेन फुदोकपा मतम ओइरे अदुना होजिग होजिग मसिमा हौखिबा तांग अहुमदगी हरगा मसिमा तांग कुन यौसरबा फापुजिदा अखोइ चीगदा करम कोनि कयाम कोनि हिंबा हमदोरिबनो रिलीफ कैम्प लेरिबा जिंजिदि मयामना मतेंग पांगिरे कुइ चाबा थकपा फंगे अदुगा अखोइना युमगी नुंगतिगे लेरिबा अखोइ चानिंगाइ थंगाइ लेरक्रे अखोइजि कनाना मतेंग पांगिगदोरिबनो अदु अथुबा मतमदा अखोइगी तंगदु लेकाना हिंनबगी दमक्ता लेकाइ खुंबा मसिदा लेरिबा अखोइगी नुपिसिंजिजु अखोइगी लेकाइ लेकाइदगी मणिपुरगी काजिन कुया थुंगा मितै वाइबा ग्रुप सिंगे अखोइगी मितैगी ओइबा अखोइगी लाइसंग कया मै थारबा अखोइ मदौ करम हजि फाउदा तुमिना खामग्रा लेबा मंगदगे Committee on Protection and Restoration of Affected Villages by the Ethnic Conflict under Khundrapam Asina Sinduna Public Meeting ama Pukaw Ahalov Community Hall ngasi pangtokre mifam aduda megi tang tarada Pukaw Dolai Thabi Hill Range da su chenariba Kuki militant singa Assam Rifles ka kamnabada soktuna lerakiba West Bengal dagi AR gi personal slow rao me tara mapanda like nabang ngamdana laikidaba adubu nuaitaba phongtokpaga lonena minute ani tumina leiduna awa phongtoke maike adongi miyoi cha kayana sarugya kiba mifam aduda sarugya kibi Pukaw Ahalov tagi okram ningol binarani na haikibada hauzik awaba kaya mayuk nariba maike asomda ahenba force thambiraga hanagi punsida amuk hanjilaknaba miyamna mating pangbiyu haiki Mifam aduda social worker Okram Sarat Chandra na haiki nongzo pantha yarakpana maram orga relief camp sing dalanjin naduna leiba sing mayumakai yum mai thadok pikraba sing bo hanagi punsida hanjil hanbinaba government na kana meeting sangbiyo amadi su chatnariba kuki militant sing bo su chatnabagi madam sangdok piganu tension biyo amadi paksan operation tobiyo amadi praja singa kuki militant singa lanting nariba se state government amadi central government na atoba matamda loshinaba honabiyo haiki Hauzik lamdam asada thokliba irang asiga mari lenena tonganba political administration ama thambinaba center lengalta taliba kuki MLA tara tribal singi apanba body ama oina handakta nauna semkiba indigenous tribal leaders forum kuki inpi Manipur Jomi Council Mar Inpui amadi ate civil society singi apanba mifam ama Mizoram da pangtokibaga lenena hauzik oiriba irang asigi matangda Manipur lenga ka makhal amatagi wari sanadanaba warif laukri hari Mizoram da pangtokiba mifam aduna tonganba warif kaya su laukibaga lonena Mizoram ge chief minister da su memorandum ama bisinkre hari Iramdam asida khanghaudana thokliba ungkhatnabagi thaudok asi khwaidagi laibak thibani asigumba thaudok asi amuk khanna thoktana ba santi leina nusi sanana hingminnana tingkaw rangwang Jabria Kom Assam Manipur Nagaland na miyamgi yaifanabagi damag isorgi mafamda thawli zabagi tharam pangtokre hari Gerald aduna hai dharma na mangzin tharabadi ingtapa amadi chaukhatpa puragi Manipurda leriba jati khudingmak jati adugi dharma amadi chana kanglon leribani dharma khudingmaki athoiba pandamdi ngakpi haiba minungsi chawba amadi ekhoi masalgi marakta nungsi chanana hingminnaba aduni ekhoi khudingmak dharmagi chana kanglon ngakminasi sauningba leirabasu tungda lakadaba mirolgi damak khalaga khoikha lingka thanadaba nungsi chanana hingminnasi haina so apel tarakli
Hauzik lamdam asida thokiba kangluf anigi irangda mayumakai mai thadokraba amadi mama mapa animak leikidraba Mairoi Singbu Sagolban Tagel Kolom Leikai de Leba Kindergarten Montessori School na lemna mahitam hangani lauthokre Paumi Singa Unaba Mother School adugi principal cum director Dr. Aldaneshwar na hai irang asana maram orga thawai tabu hinglabadi haina lanjelakliba mama mapa na macha singi mahai masing tamhannaba honabada awaba kaya mayuk nagadoriba asibu yenglaga khongthang asi lokhatpani angang singi oina mega April gi free ni makatabada maong yenglaga tuition fee tangkai khak launaba amadi admission fee laudanaba khanari aduga school asigi satra singi maragda irang asana maram oiduna mayumakai chakiba yarabadi session sigi oina free oigini makatana irang asana sokhallaba mama mapana Thengnaramgadaba sel thumgi wabadu kharada oirabasu mateng pangba oina van barasu tangkai khakta oina logani haina phongdoraki Haukiba May ahumdagi thorakiba kangluf anigi irangda yum kaya maina tumna thadokpikhraba misimina kaya thokraba tungdaso Vishnupur district Churachandpur ga tainaba maitai khun singda kuki lalhobani chingnaba singna chatharakpa pamdaba thawong sing Thengnanabagi dama kuki khul singa thangnabada leiba maitai khul singi naha kaya na hingtumdana ariba license kan khara paiduna masa masagi khul sing amadi yum sing ak senmki thabak sing chathari Communist Party of India Kumbi Council na thadrokpa cherol amana hai athuba matamda Churachandpur ga tainariba maitai gi khun sing Tarbung Bangla Saidon Hayai Kona chingba mai thaduna manghankre hauzik so Tarbung Bangla Saidon nganu kon amadi haudak Tampa Kunauda kuki lalhoba singna miyamda akiba piba leptri masi yengbiraga makoigi maina chakraba yum sing adu sengatpada ngamnaba hariba mafam singa sida permanent paramilitary natraga state police ki outpost sing thambina ba hairakli numit tare ni helaklaba fawa irang asi laksinba ngamdaba amadi paramilitary natraga state police ki outpost sing hangbida basi CPI kumbi council na kanna yaningdaba phongdorakli Handak thokiba irangda mayumakai thadokduna leimaram high school da changjafam lauduna leiba mioi singi damag committee on present issue of Manipur na sanduna Imphal hospital ga khusam naraga leimaram community hall da free health camp pangtokre health camp aduda Imphal hospital gi managing director Dr. Chanam Manglem technical director Modumangol SRL gi managing director Dr. Vivekananda amadi Imphal hospital gi doctor nurse staff amadi pharmacy singsu saruya ki bagal lonina SRL gi ultrasound machine su kem aduda sizinagi leimaram yaifalam jing lufna hanglaba relief camp te leidiba mioi sing amadi leimaram gi khunja sing yauna mioi chaniang khairom lain ki bagal lonina lemna hidak langthak sing su piki kem aduga mari lenena Imphal hospital gi managing director Dr. Chanam Manglem da phongdorakibada awa ana tarba amadi lamdam asigi miyam gi damak Imphal hospital na free medical camp sing pangtoktuna mating pangduna lakli hauzik leidiba irang asi athubada loishiduna mahausa gi punsida amuk Hanna hanjillaktuna nungsi sanana leiminna bahona si haiki on present issue of Manipur gi medical convener yum khaibam inau cha luwangna phongdorakibada luf taramarina pullaga semliba committee asina awabata duna relief camp te leidiba mafam singda chatuna ngamzaba pochai sing tingbang ba amade free health camp pangtoktuna laing bagi thabak chathaduna lakli hauzik thokliba irang asi loshina bagi damak lengakna su chetna riba lalhoba singba makhoi gi camp da hanjin hanba mathau tai haiki Aroiba pau amuk hanna Tonganba administration taliba MLA tara hauzik su sarkar asida makhoi gi changjafam adum leidi haina chief minister N Birena phongdokre Thamna Pokpi amadi Mongzam Khul tamna Kuntharakkiba kuki khulai paiba sing commando amadi khunja singna nomai kapdaga tankre Kokomi gi liching makha da ngasi su tampaki mafam tara taruk henbada miyamna khongjang sangsin chibaga lodina kholau kaya laukre Torbung saban mamang leikai da khulai matik chana paiba su da leiba kugi khulai paiba sing oigani haina chingnaba singna saktiman gari ani mai tharam le
Pukau Ahel Love Community Hall da miyam ki oiba mi fam pangthokre mahausa ki punsida hanjil hanbiyo haina miyam na lengakta tingthakre. MAMI TV ki Manipuri Prime Time News matang asida loizari ming tabiri bas singbo amuka hanna chan mabamna kurumjari.